film ase masina film sesa ama payole tanda society ta influence to mani koi film ni hamjala ada pranay to ke ngasi Manipur COVID naba mi yaukide hokyo pung kunmari asida mioi pumathoi COVID test tawkibada anaba yaukidabana COVID naba gi sang shunya da laiki state asigi oina COVID lighted lakpadagi ngasi phawada apunba mioi lak amal sing kuntra te chani kuntra COVID positive oiba thingnakri masi manungda mioi lising aniga chama kunna laikidre naba fakiba apunba masingna lak amal sing kuntra manga chama supna ani oiduna state asi COVID naba fawagi chang sada marfuran nipan dasmik mari manga da leiri active case masingna nipan ni Chief Minister ga tanaduna Manipur gi health budget hangat hannaba hotnaragani haina Health Minister Dr. Sapam Ranjan na phondokre Indian Medical Association IMA Manipur State Branch na sinduna Lamphelgi IMA Hall da Health Minister Dr. Sapam Ranjan Okpagi Thoramda Mahak Hai Miyamna Ana Layengda Changba Paisha Hanta Hananaba Sarkar Asin Achetpa Tausil Amaga Loinana Hotnaba Leptri Loida Nipan Fawa Thambinaba Center Gasu Tanaduna Hotnargani Fondoki Mahakna Hai Kungang Singda Lairiba Healthcare Gifium Pagatnaba Thorangkya Sarkarna Leptana Hotnari Fondoki Ngasi thoram aduda Indian Medical Association Manipur State Branch na Manipur Health Sector da laiba sothraba kaya semgat sagatnaba amadi khudong sadaba kaya sing phagatnaba hotnabiu haina memorandum amasu Health Minister da bishinki ngasi thoram aduda Indian Medical Association Manipur State Branch ki President Dr. S. Gujindra Honorary State Secretary Dr. James Elangmo amadi Habuba Singh Loinana Dr. Singh Su Saruyaki. Out of pocket expenditures, expenditure by the people. At least if we can decrease by 25%, the burden on the common man, the people who live hand to mouth, as long as possible, as long as practicable, out of pocket expenditure. This is when the CMHT, the PMJY, the government's commitment to increase it to 5 lakhs has been done. The PMJY, out of pocket expenses, health, Union Health Ministry, they took it very seriously. Out of pocket expenses, Kungangi lam chokot laba matamdata laibak ama chokot pa ngamgani haina Waiton Gram Panchayat ki Pradhan Pukhrambam Surbalana Phondokre wafam asingasi Imphal East ki Pangaida laiba Ibudo Marjing Sanglen Sangaduna Miyamda Kusinnabugi Thoramda Phondokkhibani Sangabugi Thoram aduda Imphal East ki Adhyaksha P. Bimola Imphal West ki Adhyaksha R.K. Taruni Kurai Nandabam Gram Panchayat ki Pradhan Y. Chitra Kainau Gram Panchayat ki Pradhan N.G. Sobna Imphal East 1 City Block ki BDO H. Jadumani Amadi Ibudo Marjing Thogoluk Pangai ki President and Lokensu Sarup Yaki Mahatma Gandhi National Rural Employment Guarantee Act MG Narega 2021-22 gi Makhada Sakiba Sanglen Sangaduna Miyamda Kusinnabagi Thoramda Wangaladuna Waiton Gram Panchayat ki Pradhan Pukhrambam Surbalana Miyoiba ama oina haukiba wafam sing ningsingduna tungi lambi yatpa haibasi aikoi khudingi tawfadraba thudangni maherul-dagi leklaba chatnabi sing kauthoklabadi isagi horakpam kauthokpaga manai umang lai haibasi maherul-dagi lamdam asida lereklabani isagi purup masak takki hairabadi mamangai-dagi lereklaba potlam sing ningthina ngaksen Duna Thamba Amadi Yokhatlaba Matamdata Oithokani. Sahi Lishin Anu Hari by Goisi, Sahi Lishin Ani Dilarana, Sahi Agoi Lishin Sama, Tazana Kamsika Kanda, Agoi Mang the Hankani and Day, Central Lloyd, Hadana Canvas, Masita Wunsi, Aduna Icon Saki, Sahi Samari.
प्लानिंग तौबीरम अमर चंगी हाइबुना एकोई ग्राम पंचायत असिना एकोई मीटिंग तौर मतुंगा लेकाई अनी असिगी ग्राम पंचायत असिगी मनुंग गरे वार्ड नंबर 1 अमसुंग 2 की प्रजासिंगा एकोई इबदो हाइबसे लेकाई लेनिबु मैमसिगी पेरेंट्स की अदुना एकोई युम ओइबा एकोई बोर्ड फम ओइबा एकोई इबा इमा की सामने से आतावदा थंबुरेगदी अना अयत लेरोय एकोई तांजब परसेंट थुम थुमको कुमसिंदना अना एसै तबा थुम जाति अमो ओइबा हाइबसे मसा तबा जाति अमो ओइबा हाइबसे थुंगम करेबा ग्राम पंचायत सु ज्ञान के दबक्ता हेल्थ गवर्नमेंट खुद थेमनबदो अदुगी पांदमदुनी वाइकोन ग्राम चटलिबा थासकी 13 15 फाउबा गुवाहाटी की मनीराम देवन ट्रेड सेंटर पांथोकलिबा थर्ड नॉर्थ ईस्ट फूड टेक एग्जीबिशन द ग्रीन कैन इंडस्ट्रीज मणिपुर ना सरुक यारी एग्जीबिशन असे कोलकाता फूड टेक का खुशमनदुना ऑल असम रेस्टोरेंट एसोसिएशन अमदी होटल एंड रेस्टोरेंट एसोसिएशन ऑफ असम न पुन सिनबनी इंडिया पुंबगी ओइना पांथोकलिबा एग्जीबिशन असिदा मणिपुर की ग्रीन कैन इंडस्ट्रीज ना नॉर्थ ईस्ट की ओइना अमत्ता ngairaba saruk yaba oiri एग्जीबिशन असिदा इंडिया के स्टेट सिंगदगी ममिंग लेरबा कंपनी मरफुद्रा रोमना सरुक यारी संडे इको क्लब इरेंगबन की वॉलंटियर्स सिंगना इरुम तुरेल की अकोइबदा अमोट अकाई सेंगदोपक लोइना सही असि मार्च 19 वर्ल्ड वाटर डे निमित्ता इरुम तुरेल इरेंगबन थोबी बाजार की अकोइबदा थाकिबा उपाल सिंह मखों सेंगदोक पिखी तुंगदा जल जीवन मिशन कक्चिंग डिस्ट्रिक्ट की इम्प्लीमेंटेशन सपोर्ट एजेंसी ओइबा आदाम कक्चिंग की सेक्रेटरी सुजित खेत्रीमयुमना महिरुइसिंगदा सोक्चिलकलिबा नेचुरल एनवायरनमेंट अमदी ग्रे वाटर मैनेजमेंट की मतांगदा ब्रेनस्टॉर्मिंग सेशन पांथोकी अमदी महिरुइसिंग की मरक्तगिसु मसा मसाना हैजबा मयामदा उठी अंगानसिंग ओपन एयर कोचिंग सेंटर कक्चिंग जूनियर साइंटिस्ट हब कक्चिंग खुसम नदुरा ngasi कक्चिंग वारी इबुदो खमलांगबा मसाई गोंदा बिरमंगोल पुखरंबम बेस्ट टीचर अवार्डिना इबा योइबु योहेन तानाबुंग नुंथोनबा मणिपुरी पोस्टर सरेंग अमा फोंख्रे कक्चिंग वारी इबुदो खमलांगबगी लाइसंगदा नावरेम इबो चौबना फोंखिबा सरेंग अदु पद्मारत्ना इंग्लिश स्कूल कक्चिंग की महिरोई मयांग लंबम इस्टिलिबास ना नैनकी नकल अमरोमदा लाइहराउबगी वांगुरोलदा सनखोटनबगी मफम हाइब हिरमद पांथोकिबा डिक्लेमेशन कंटेस्ट गुड स्पिरिट स्कूल की महिरोई नावरेम प्रियलक्ष्मीना अहानबा मार्टिन ग्रामर स्कूल की पुखरंबम बिकिराजना अनिसुबा अमसुंग कक्चिंग हायर सेकेंडरी स्कूल की नावरेम सिंद्रेलाना अहुमसुबा ताखी होक्यो तांग त्रहुमदोई की नुमिदांगदा खुराई अहोंगई की टेलीपति द बम पोखाइबगी थौदोक अमदा यंगसिलबा चंगलुबा केंद्र अदुगी एमएलए थांगजम अरुण कुमार द मचिन मखा थीबा थवई उसितबा थवोंग कया चथरखिबा अदुबु यानिंगदबा फोंगदोकलदुना ngasi खुराई अहोंगई इमा कम्युनिटी हॉल दा वकत मिफम चथखरे ngasi वकत मिफम अदुगा मरी लेना खुराई अहोंगई नपीलुप की वंगांगलोई कोंथौजम बिमोलता ना हाई थोखिबा थौदोक अदुबु यामना हक्चिन लौई हारदुना मतम कया की ममांगदगी मैतै अमदि मयांगा यामना नुक्सी चानना लैमिनरखिबनी अदुबु नुमित अदुगी थौदोक अदुदा यानिंगदबा फोंदोरकलि मतुंगदसु मसिगुलमबा थबक मियाम तेनबा मफमदा तौबिरकनो हाइना फोंदोकपगा लोइनना थोखिबा थौदोक अदुदा चेन्नरिबा सिंह पुंग कुनमरी की मनोंगदा सेंदोकपिरउ हाइना फोंदोरकलि ताहुमदे की थौदोकसे अखोई मैतै मयांग पुन्ना अखोई तिलिबति सिदि हिंगमिनरपसे याम नुसिनने हिंगमिनरे तौबदबु नुमितुगी थौदोकतु अखोई मयामना कन्डेम तौजरी नुगाइतबा फोंदोकजरी मतुंगदसु असुंगबा थबकसे मिरक्तिनमा मफमदा तौबिगेनो हाइना मीडियागा थुंगदा हाइजरी तौबदबु वांगे केंद्रगी एमएलए अमदा यामना मचु तादबा वांगांग सांगांग एक्शन अदुंबा तौबगी थबकसे मैतै अमा मयांग अमा लेमिनबगी मतुंग इन्ना अदुंबा वांगांग सांगांगजी तौहनिंगदे वांगे केंद्रगी मपी मपा हैबसी करिनो करानो यंसनबा लाक्सरीबा मीदुदा अदुंबा एक्शन वही खंदा कनो अकांपे ngangbase matungda amna tawbirkanu athuba matangda sangdokpirактaba taragadi akhoi metei mayanga leminari ba akhoi gi ahonge gi grupi praja mayamna
akan action no chathar kani mase athuba matam de sangdopiro haijani mase ngasi upung maparom tawada Manipur Press Club ta kanglei imalup kilgi tran suba mapok kumon pangthokri thorom aduda kilgi president RK Sanahanbi lup asigi advisor ibotomi kuman amari lup asigi legal advisor advocate Nauram Binodini Devi namathang sitna president chief guest amadi guest of honor oikhi thorom aduda kilgi publicity secretary KH Santana keynote address piraduna phungdokhibada ngasigi numit asi kil amadi miyamgi khwaidagi nungairaba numit ni logjai kanglei ima lupna miyamna nuksina tenna kanglei ima lup hairga thoina hena sakhangwiba lup asi english singani taramathogi me taramangada iramdam asigi wakalol manaba miyusinga loinana semkibani lup asina telamatam asigi manungda konai asigi khwaidagi chawrba wathok singi manungda mihat mipun miut minaygi ahenba mapangal piriba armed forces special power act 1958 maru fangna muthat kinaba lepalaitana miyamna changchilak pakhongjang amadi lamdam asigi leihomi singi kangkhul malemgi lemaidagi mutkiba yabagi me paibalar liba asidagi kananabgi dabak inner line permit system jatna halu haibagi ihauda lupna saruk yaduna lakdi haibna singba lupna tawkiba tongan tongan ba thabak thorom sing miyamda marik chumna paudam ki haibadi sibagi dandi hawa pian janni aduna maram oiraga achi pali balenga na ilamdam lepa asi kanana bagi damuta changjang tidakliba andaki ano masyarakat kai punna jariba jai mo chigni channi oina panjada pada ken bidemu tawlai ba thabak thoram asida thabak tawde haibadi ate economic blockade amadi ching tam no chinaba sikumbagi maramdadi khara makai chaparaga jo drakki matangda amadi nabida nyami to chigidi lepri haina khanjai masi matanga wa gandam chigi nai chikan Manipuri Kala Sanskrit Chaukat Hananabagi Pandamda Sangit Natak Academy New Delhi gi mateng lauraga Manipuri Literary and Cultural Forum Tripurana nomagi oiba Tripura Pungsolom Festival haiba kumai ama pangthokre Tripura gi kohai mitei khulda pangthokpa Pungsolom gi kumai asida kohai gi Senior Information and Cultural Officer Dulal Deva Burma Kabi Wangkem Birmangol Marup Pausegi Joint Editor RK Tarunjit K Atul amasung Forum gi President and Biraj Singh na akhanwa mithung sing oina saruk yaki kumhai Tripura gi district ahumdagi naha kalakar taramari saruk yaki BJP State President Manik Sahabo ngasi ayuk Tripura gi Chief Minister oina Governor SN Aryana wasak lawan kre Rajbhavan da pangthok ki wasak lawgi thorom aduda thangja numit tapam thadok khraba hana gi Chief Minister Bipab Dev amasung BJP gi MLA Singh saruk yaki Union Minister Pratima Bhumik su saruk yaki BJP Legislative Party meeting da Manik Sahabu leader khanbada yaningda ponglok tuna chokri thudakki ba Mr Ram Prasad amasung Deputy Chief Minister Jisnu Dev Burman makoi ani di wasak lawul lower matungda Rajbhavan da laki wasak lawro matungda sahana hai kibda Prime Minister Narendra Modi gi development agenda gi makhada Tripura gi miyam gi chawat tawrang gi thabak kaya pakhatkani opposition CPIM gi MLA singdi wasak lawbu gi thoram da saruk yaki de Lucknow gi George Medical College dagi graduate pass tawrakkiba lisingani taratrukta BJP da yaudingai da opposition Congress ki member ama oiram ki BJP gi lengakna fascist style gi thabak tawki Tripura gi Chief Minister sinbagi thabak da RS na achoba thodang ama lowki hainari Olympics Games da sanagi medal fangkrabi Ukrainian shooter amana sanaba tokthok laga lanmi da changlaga makoi gi laibak da landarakliba Russian forces ka thengnagani haikre Sahi kunithoi surabi sanaroi Kristina Dimitrenko na lisingani taratoki youth Olympics Games da biathlon masana da sanagi medal fangki February kuntareta mahak Switzerland chatlaga matungda Italy da amuk chatuna international
competition amada saruk yarunaba sem sabat loirabani adu February 14 da Russian forces da Maribak Ukraine da landarkiba adu da mama lebak kanana damak sanaba adu tokthok Ukraine gi National Guard da yaurge haina warep loki qualified oibadagi National Guard da yauki Christina Dimitrenkona haiki bada mahaki mapunsida asigum labatanpham ama lakani haiba amuktasu khalude adubu nomoi paiduna mama lebak kidamak kananaba thodang laurabani haiki aroibada maroypo amuhanna 10th Manifa 2022 Lanthokpagi thorong ngasi Kaksinda pangthokre hokyo pungkun marida Manipur COVID-19 positive oiba yaukhide Manik Sahabu Tripura gi Chief Minister oina ngasi wasak lokre ngasi gidamakta di PAODAM pijaba matang asilu shinjare yang tabiro khwai punapu amuka hanna khurumjari